Manipur ki Chief Minister and BIREN na Sangaitel da Nongna Saba Sangaitel Police Outpost amadi Mayang Langjing Kuthabi Thong Sangaduna Meeyam da kusinakre Meeyam marakta Khatna Chainaba Yaurakpada Leigadaba Oiragadi Meekhal Thengnaduna MEEYAMGI Meehut Oirubagi Kannaba Leite Meeyam bu ing tappa Tangdu Leita na lehenba haibasi politician singi mathau oigadabani haina Manipur ki Chief Minister and BIREN na amukka hana phongdokkhre Wafam asing Imphal West ki Sangaitel Police Outpost ama Manipur ki Chief Minister and BIREN na hangdokpagi thoram da phongdokhibani thoram adu da Patsoi SC MLA Sapong Kunjakeshwar Lamsang SC MLA Sorok Haibam Rajen DGP P Dongel Civil amadi Police ki makok thongba official kyasu saruk yakhi Chief Minister na makatana haikibda Police Outpost asi hangdokpana law and order gi fibam hena fagat hanbada chawna mating oigani Sangaitel da hauzik sagatliba Olympian Park kasina mapan lamdagi lakadaba tourist sing amadi lamdam sigi miyam gi mityeng chingsingadori hauzik Sangaitel gi mafam asi khwaidagi fajaba mafam ama oiri mafam asi gi lambi sing pakthokuna tourist sing lakpada hena khudong chanabasu kana hotnari Nupi singi sel tanfam piduna tengbang bahaibasi government asigi pandamni hauzik fawbada chawrakna ima kaithel kungi mathakta government asina sakre Apunba India amagi Manglanda Prime Minister Narendra Modi ki liching makhada Manipur da su apunba Manipur ama oina ba lengak asna kana honari maduna ngasidi furu khudimak amata oina pulakli chingi mafam sing da law udaba yadaba mafam kharatamak seasanabiu maduna tana paksana upambi sing yanthatuna popi thariba sing lepiu paksana u yanthatpana ngasidi ising amata leitre ningtham tha matam fawbuda ingdre haina nungnang ba phongdokhi sarkar amana mayam thambidi bise Leita sing mapune state sing mapune yung mamada singi silena wani marakta hokoda maran lechita kaya no shiki ba man leba maran matumang leba ya tambaki masingi marakta thonga bairan do kaya no sina leba ya kali authority letter madu logoya boy madu ai gini ma gini madu mi gini ne si leine hai bisigi si authority madi ownership se Masih lehiran da baduna na ma anani mani nani wa pa ma putok da to budagi prasakana na prasakana le hadara halaga kwani yeng lege da bordi budu sarkar da bi arthniti election to ro mi hut khandu gi arthniti no ge khana ro bi bhi yeng ge hare bi du di phenu liti prasano inna le yo ekoi na ka da bi hage da ma gi khela budu ni jilais mama ni sarkar da jilai ba Honorable Prime Minister Narendra Modi ji ki sarkar BJP ki sarkar siga khena bala shit ekoi na bala prasadan chinu layo ekoi sarkar ne na koi war pa ye kani no gi noi ne da bala sho koi na ai ni matuni na koi na settle to bani noi na sen khana ba no chinu layo agbi sasan duni na se koi na Outpost adu sangaba loiraba matungda hauzik sagatliba Olympian Park da suchatuna yengsinki mafam adu da Manipur ki Olympic Games da saruk yaruba sports person khudimak ki statue khingani hauzik statue taramapan khiliba se da nupi taramathoi yauduna nupa dagi nupi na heli masimak lamdam sigi nupi singi thongna adu uba fangi haki peruk chaduna sanarakiba lamdam sigi sanaroi singi honaba kanba kya asina India ki amatangairaba Sports University Manipur da sari January thada Union Minister Amit Saha laktuna hauzik semgatliba Olympian Park asi sangagani haina phongdokhi Honorable Prime Minister Narendra Modi ji na khoibu sakhangbi dana amata ngairba India ki National Sports University pibirakpa adagi Kovin ji adugumba former President of India na Powerhouse of Indian sports Manipur ni kaina tawbiramba khoigi players singna mayumda chaningai diet lektadana peruk charaga kaithel phamaga yen loiraga mayumda yerum thaga thenerapadru ngasi adugumba chawkhra bharat ki represent tawdana pithib ki khwaidi wangaba adugumba sports ki event khwaidagi wangaba Olympic ta saruk yarubi chininaw laibak thidana inaw dingkole gidre adubu Makoi taramapangi living statue khillaga moibu prithvi miyam da masak khangan basi tangai phadabra haidana sarkar sina khanjaraka na hairiba Olympian Park si semgo chabani khoigi yamna sophisticated oiba Samsung ga tied up torkan maduge khoi
January ki tarik trang wabong imanung da mogi machine su yor puyai Olympian hek yabo khodi ki mogi seshu mum loina kendori ni madu ki demtre space se ngai rega leira bani Olympian sing de koi thabuk so already koi creator ro legra deputy director gina sports ta tongana pham creator ro legra bani whoever Olympian participate or gold medal lo da bagi question na participate over da aduna masi puna makse koi hek Honorable Union Home Minister na Sangabana Mitudagi Manipur ki Sanaroi Singa Dirgate Taure and Alok. Haukiba chahi kyasi politics haibasi karino khangdana lakli aikoi isana isagi lamsi kadai dagi kadai fawbano khangdana lerekli lengak na pibiramba ahallaman singna mapu pandaba lengak amagunga sigi mirol si kadai da hingani haiba khantharuba tawdana mana thokpa tawduna leirami haina Manipur ki Chief Minister N BIREN na nungaitaba phongdokkhre Wafam asing Manipur lenga ki Public Works Department ki meeting makada mayang langjing da leiba mayang langjing Kuthabi Bridge sangabagi thoram amada phongdokibani thoram adu da Chief Minister N BIREN Manipur State Planning Authority ki Deputy Chairman Sorokhaibam Rajen amadi PWD Manipur ki Chief Engineer KHTM bana thoram gi athoiba mitunglen singoina sarukya ki N BIREN hai Haukiba December 15 dagi tongan ba mafam singda nauna sagalakli ba kya sangabagi thoram pangthokpa horakpani Matam kayagi mamangdagi chingtam nukshi chanana leirambadu punsinnaba kanna hotnarakpani hana leiramba board sing adu thugairaga anoba board ama semduna miyamgi damak yaifanaba sinba horakpani afaba leibak ama oinaba honabada afaba leadership ama khanba haibasi yamna maru oi tangdu leita ba leitaba nomai makhol marakta leiramba punsi leibak ama oirambadagi ngasi ingna chikna panba lengak ama oirakli basigum punsi chupagi leiba ngamnaba miyambu khanthabiyo Amadi mafam asida police outpost sanaba wa khanabaga loinana mafam asida miyamgi damakta afaba khongthangda saruk yagani haina su phongdokhi Leina kyadagi ngakthokpa ngamnabagi damak leibak asida natural farming hanjinnaba honabada miyam su mateng pangbiyu tinjang kaijang daba afaba kunai ama ohelasi haina Chief Minister BIREN na miyamda appeal tawki Akoina na angai mamangda vote liga la isa koi pura blur samaga pindigla Akoi lamje kadai phau lai ge ba khongje de Akoi na ngaga akoi na palaga ipai pu lising chahi lising ani hum ninthau palaga lai ba awaga lan thengna riba chahi tare utap da ipai pu isile na kaya hat kraba British ka lan thengna da kaya hat kraba akoi se akoi gi lamje kadai na akoi kadai lai ge koi khangam de President khangamani President khambira bna tra koi se leng ba yad na lai ram Kamaina toru mi bara ni jiwala shinoi khangde mamang ya hansin Kamaina urum mi mamagi wakhan shinoi khangde ranti ura shindu bunu koi na jari masigi miro se kamaina hindu de ga bi wakhan de moi wak torum de ai masi haibuda sama defect on bai ngori hiram khuding da tampaki lamsi bawuda secure oi thamde singi lamda policy lekte administrative shasan da kanana kari oi ni karam bakangun kari oi de system lekte mana thoka ngam mane mata uram mi ko mayas Aduna mapu panda dana hana griba mayam authority leramda singi sinina ani gi marakta kaya tina hana dana mi kaya no sina griba tampaki masel marakta hana dana kaya no mi sina griba karigi authority lekta mikap niraw kholna khangiba misi ina marakta ahing atheng da satopang amdaba sibhai gi gari makon ta bada nungang atheng da mi lapada kang marakta maira sangul lektiba Ipuro iba halata mo na isa halata mo na tumbayagi diba? So ay nataramay na ito. Ano di politics na po halala mo siya?